Megi tang ahumdagi hokkiba irang asina thokalaba nupisi sexual violence yauna tongan thongdok tem ehorbi nupisi gidaba Manipur leingak na lufa crore mangagi sentham kaithokre Supreme Court na tokkiba order amagi pokmoina Manipur leingak ki maikaidagi pokmoina Supreme Court tapti khalakkiba affidavit amada wafam asi khudokibani lufa crore mangagi sentham asi victim ehorbi singda pithoknaba akanaba bank account amada hapthuna thamle aina affidavit adu pali adum moinamak affidavit adu da compensation tigidaba victim ehorbi singi sapsaba masingdi fankite lengana kaithokliba sentham singa sigi manungda sexual violence ta hatum pikrawi natraga gang rape victims singi oina lufa lakh manga dagina lakh tara fawo pigani rape sexual assault amasung hangchanggi saruk sing sokpadagi hakkiba singi oina lufa lakh amadagi lakh mapan fawagi manungda pigani hainasu panki Pandai Manipur tukaina mo hodari mo kuhi lalaw pasin masung nangkhoi lana saksilekpa immigrants singna state asida sahi asigi megi tang humdagi hongduna irang thonduna kuhi amasung maitei anigi marakta achowa mungnaba ama tholakibani mungnaba asina maram oiduna miyoi chamaga marfugi matakta sikhibuga loina yum kai kya mai thadok kibadagi miyoi lisin humthi hena lanjena duna hojik daily camp singda leibani